ngasi gi manipur kan ba khongchatta minister MLA singsu saruk yabio ngasi gi miyang gi khongchatta lawgdaba kholausing manipur gi yel hongni mutat nabat tawriba india gi thoksin khudakta lekpadabane india gi kanglu phurup naiba thawong yaningde narco terrorism maru phuktat lagadabane mapandagi landaragliba narco terrorism tanthokadabane narco terrorism ga su tawnaba yaroi NRC chanabada thorang thuna pakhatlu lal loidiba phawba khulai lokhatpa yaroi lal loidiba phawba combing operation tawba yaroi sahi amagi hena langi maisa nanglaba miyang damak tongan tongan kholau nipan puraduna hayeng satkadariba kokomigi manipur kanda khongchatta MLA minister su saruk yabiu haina kokomigi student wing amasung women's wing na pamusingi khuthangda artul tawkhre NEET UG examination question leak oibigi case tamye ani fare haukiba NEET UG examination gi che chang yauna question paper amasung answer script na singba leak oilakpadagi examination asi cancel tokhiba laikhrabani loinana CBI na wathok asiga mari lenena lokhalakpa apanba case tarukki manungdagi amada senaba mioi ani phagatkhre pharba mioi sing adu patna dagi ngaktani makhogi maming Manish Prakash amasung Asutosh kawi hairi